Assam ki isai sakpa Zubeen Garg leikhidre. Assamese amadi Bollywood ki maming leiraba isai kaya saklamba Zubeen Garg yamna laibak thiba thokdok amada Singapore da leikhidre. Singapore da High Commission of India na sinba Northeast India Festival ki Cultural Brand Ambassador oina Mahak saruk yakhibani. Mahaki performance pigadaba numitugi ayukta scuba diving tawbada sorfun galakpadagi kudakta mahakpu mahaka chatminariba singna Singapore General Hospital da pukhatki adubu laibak thibadi mahakpu kanba ngamkhidabani hairi. Mahakna leikhidabada politician sing amadi maming leiraba entertainment industry da natana maikai kayadagi miyoi kayana awaba phongdoknarakli. Zubeen Garg Zubeen Bordhaker haina Lising ama chamapan humputara nitoida Meghalaya gi turada pokhi haujingna Guwahati gi kahili parada leiri. Mahaki chahi kontra muki career da isai kaya marum sakpada natana isai kaya su iramki amadi actor ama oina su leiramki. Mahakna Assamese Bengali Hindi isai da natana lon nifu muki isai saklami. Mahak asi multi instrumentalist ama suni mahakna punna instrument tarani thoi sizinaba hirami. Zubeen gi apokpi mama asi isai sakpi ama oina hauraki masina maram oiraga machanupa Zubeen bu chahi 3 surakpadagi isai sakpa hohalaki. Mahakna leikhidabagi maram asi karamna oikhibano haibado thijallagani haina Assam State government na phongdokli.